BDF na taliba demand sing athubada thabak to onthok pi haina hairong pa tre ingang lo ke phera pa bising na ngasi wakat mi fam duna lenga ki pukning chingsin kre iramasi kamari lengna na wakat mi fam da sarukya ki bi el na naw leng makaubi ingang lo ke mera pa bi amna hai BDF sing na taliba demand si maram chai makoi na taliba demand sing athubada thabak to onthok pi state asiki law and order nga pada BDF sing na achoba thodang lo dun lakti masi mathakta chahi ani suraba irang asida BDF singna irang kanba chingkhong chingya gi mafam singda leiduna myam ngak sendra lakibani ingang loktasu BDF singna irang asi hek hobdagi khul asi ngak sendra lakli maragasida BDF personal singna ngarangdagi hoduna duty tawba toklaga manipur lenga ki mathakta khongjang jangsinba hokibadagi ingang lokta duty taramba BDF singsu khul thadokduna chatlagi hade BDF singna khun thadokduna chatlagi hairapa singna ingang lokta leiriba khunja singda chinku ki narco terrorist singna landarakadra haibagi mipaiba poknade lenga ki thawung asi aikhoi sizakro haibaga chapmanei masi yabukamdoi BDF na taliba demand sing asi athubada thabakta onthokduna hanagum makoi duty to hanbiyo haina mahan makhataki koine jari chengiro patri ingang lokne singkong chingya ne koine lai तालिबा डिमांड से पीद्रदी चलनी हारे सरकार ना मोइना तालिबा डिमांड से पीपी और मोइ लेत्रदी कोइदी सिंखुंग जिंया ने चा छोरा चाजा वंगा तने मोइना पीद्रदी कोइदी लेबो ngam लोय देना मोइना तालिबा डिमांड से पीपी और ना सरकार दा हाइजे